ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟꯗ ꯑꯕꯤꯁꯨ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯃ꯭ꯌꯥꯁꯨ ꯀꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯃ꯭ꯌꯥꯕꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯔꯥꯃ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯐꯝꯖꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯔꯥꯃ꯭ꯌꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯥꯃ꯭ꯌꯥꯅ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒꯤ ꯀꯣꯔꯁ ꯑꯃ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯇꯂꯤꯗ ꯂꯥꯛꯇꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯟꯁꯤꯞ ꯇꯧꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ 3ꯃꯨꯛꯇꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯔꯥꯃ꯭ꯌꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯇꯥꯃꯣ ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ? ꯅꯣꯡꯃꯇ ꯄꯥꯎ ꯐꯥꯎꯕ ꯄꯤꯔꯛꯇꯦ ꯐꯣꯟ ꯐꯥꯎꯕ ꯇꯧꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯚꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯔꯥꯃ꯭ꯌꯥ ꯅꯪꯒꯤ ꯅꯌꯥꯝꯕ ꯋꯥꯁꯨ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯅꯝꯃ ꯃꯌꯥꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯃ꯭ꯌꯥꯒꯤ ꯁꯛꯐꯝ ꯑꯗꯣ ꯈꯪꯍꯣꯡ ꯍꯣꯡꯈꯤ꯫ ꯃꯗꯒꯤꯗꯤ ꯔꯥꯃ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯚꯤꯅ ꯀꯩꯗꯧꯔꯒꯦ ꯔꯥꯃ꯭ꯌꯥ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯥꯃ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯣ ꯍꯥꯏꯕꯗꯤ ꯃꯌꯥꯗꯣ ꯂꯨꯍꯣꯡꯒꯗꯕ ꯍꯞꯇꯥ ꯑꯃꯅꯤꯈꯛ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯚꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯇꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃ꯭ꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯃꯣꯏ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯋꯥꯁꯨꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯈꯤꯗꯕꯁꯤ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯔꯥꯃ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯁꯥꯏ ꯑꯗꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯕꯥꯇꯣꯟ ꯑꯗꯨ ꯇꯧꯔꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯕꯥꯇꯣꯟ ꯇꯧꯔꯛꯄꯗ ꯕꯥꯁꯨꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏ ꯑꯁꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯚꯤꯅ ꯈꯪꯕ ꯉꯝꯖꯈꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥ ꯀꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯁꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯋꯥꯗꯨꯅ ꯂꯥꯛꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯋꯥꯁꯨꯅ ꯀꯣꯟꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯁꯨꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯚꯤꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯈꯤꯗꯕꯁꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯔꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯈꯤꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯈꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯚꯤꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯁꯤꯜꯂꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯦꯘꯅꯥ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤꯀꯥ ꯎꯕ ꯐꯪꯏ꯫ ꯃꯦꯘꯅꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯁꯝꯕꯤꯗ ꯃꯦꯒꯤ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯔꯅꯤ꯫ ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯔ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯟꯗꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯂꯣꯟ ꯀꯌꯥꯃꯔꯨꯝ ꯂꯧꯁꯤꯜꯂꯗꯨꯅ ꯋꯦꯗꯤꯡ ꯄ꯭ꯂꯥꯅꯤꯡ ꯑꯗꯨ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯂꯨꯍꯣꯡꯗꯣꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯗꯗꯤ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯣꯡꯕꯁꯤ ꯆꯠꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯗ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯗ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯣꯏꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯆꯪꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯂꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯧꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯕꯨ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥ ꯊꯛꯄ ꯐꯥꯎꯕ ꯆꯥꯕ ꯊꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯂꯨꯍꯣꯡꯕꯁꯨ ꯀꯌꯥꯃꯔꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯅ ꯆꯪꯒꯦꯁꯨ ꯆꯪꯖꯁꯅꯨ ꯃꯈꯣꯏꯅ ꯂꯨꯍꯣꯡꯗꯣꯔꯤꯕꯁꯤ ꯅꯨꯃꯤꯠ 10ꯅꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯖꯈꯤ꯫ ꯃꯗꯒꯤꯗꯤ ꯃꯦꯒꯤ ꯑꯃꯁꯨꯡ ꯀꯥꯔꯇꯤꯀꯥꯗꯣ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯀꯔ ꯁꯣꯞ ꯑꯃ ꯊꯦꯡꯅꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯂꯤꯀꯔ ꯁꯣꯞ ꯑꯗꯨꯗꯒꯤ ꯌꯨ ꯑꯁꯤ ꯂꯨꯄꯥ 13,500 ꯂꯩ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯐꯝꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯛꯄ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯣꯜ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯨ ꯊꯛꯀꯦ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯀꯔꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨ ꯂꯩꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯌꯨ ꯂꯩꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯕꯥꯛ ꯑꯗꯨ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯁꯛꯇ ꯑꯝꯇ ꯌꯦꯡꯗ꯭ꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯈꯤ꯫ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯇ꯭ꯌ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯨꯗ ꯈꯔ ꯆꯣꯞꯆꯕꯅꯤꯅ ꯃꯍꯥꯛꯅ ꯀꯥꯔꯇꯤꯀꯥ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯨꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯥꯔꯇꯤꯀꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯆꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯌꯨ ꯑꯗꯨꯕꯨ ꯑꯦꯝ ꯇꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨ ꯑꯁꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯔꯤꯅꯦ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯀꯥꯗ ꯍꯥꯏꯈꯤ꯫ ꯌꯨ ꯑꯁꯤ ꯊꯛꯄ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯒꯥꯔꯤꯗꯗꯤ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯂꯨꯍꯣꯡꯐꯝ ꯇꯝꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯁꯥꯏꯒꯤ ꯃꯇꯣꯞ ꯈꯜꯂꯤꯕ ꯖꯒꯥꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫
ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯒꯤꯅ ꯋꯥꯁꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯦꯒꯤꯅ ꯈꯜꯂꯤꯕꯁꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯋꯥꯁꯨꯒꯤ ꯃꯇꯥꯡꯗꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯍꯟꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯒꯤ ꯑꯃꯁꯨꯡ ꯀꯥꯔꯇꯤꯀꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯋꯥꯁꯨ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯩꯇꯕ ꯃꯥꯜꯂꯤ ꯅꯨꯄꯤꯒ ꯄꯥꯝꯗꯕꯖꯥꯠꯂꯅꯦ ꯃꯍꯥꯛꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯦꯒꯤꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯚꯤ ꯌꯧꯔꯛꯈꯤ ꯑꯚꯤ ꯌꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯃꯁꯨꯡ ꯑꯚꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯖꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯁꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯑꯚꯤꯁꯨ ꯋꯥꯁꯨ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯚꯤꯒꯤ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯧ ꯑꯗꯨ ꯎꯈꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯚꯤꯒꯤ ꯃꯃꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯚꯤꯒ ꯎꯅꯗꯕꯤꯗ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯑꯚꯤꯗ ꯊꯦꯝꯖꯈꯤ ꯃꯗꯒꯤꯗꯤ ꯁꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯅꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤꯗꯨꯕꯣ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯈꯟꯅꯔꯛꯄꯅꯤꯅ ꯍꯦꯛꯇ ꯑꯣꯏꯁꯟꯅꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒꯗꯤ ꯍꯦꯛꯇ ꯎꯅꯕꯒ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯁꯨ ꯅꯠꯇꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯁꯥꯎꯕꯁꯦ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯗꯣ ꯃꯗꯨꯗꯅ ꯑꯅꯝꯕ ꯍꯦꯟꯅ ꯁꯥꯎꯕꯅꯤ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯉꯛꯀꯥꯁꯦ ꯈꯅꯥꯎꯒꯁꯦ ꯀꯪꯉꯦ ꯑꯗꯨꯅ ꯊꯛꯄ ꯌꯥꯕ ꯆꯥꯕ ꯌꯥꯕ ꯈꯔ ꯇꯧꯁꯤꯅꯦ ꯍꯥꯏꯗꯨꯅ ꯁꯥꯏꯗ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯩꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯉꯥꯏꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯊꯥꯏꯅꯉꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯆꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯡꯕ ꯈꯣꯠꯄꯁꯤ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯤꯁꯤꯅ ꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯏ ꯑꯃ ꯌꯥꯝꯅ ꯐꯖꯅ ꯀꯣꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯁꯦ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯕꯗꯨ ꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯥꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯋꯦꯇꯔ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯄꯣꯔꯛꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯋꯦꯇꯔ ꯑꯗꯨꯁꯨ ꯁꯥꯔ ꯑꯩꯁꯨ ꯍꯨ ꯑꯗꯨ ꯊꯤꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯥꯛꯂꯤꯕꯁꯤ ꯋꯦꯇꯔ ꯑꯗꯨꯁꯨ ꯌꯨ ꯊꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯌꯨ ꯐꯪꯗꯕꯒꯤ ꯃꯍꯥꯛꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯚꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯕꯣꯔꯤꯡ ꯑꯣꯏꯔꯕ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯦꯘꯅꯥ ꯍꯥꯏꯕꯗꯤ ꯃꯦꯒꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯣꯡ ꯍꯥꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡ ꯆꯤꯡꯂꯤꯕꯅꯤꯅ ꯆꯤꯡꯕꯗꯨꯗꯤ ꯒꯥꯔꯤꯒꯤ ꯕꯣꯗꯤꯗ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯈꯤꯗꯦ ꯇꯟꯖꯥꯗꯨꯗ ꯋꯥꯁꯨ ꯂꯥꯛꯏ ꯋꯥꯁꯨ ꯂꯥꯛꯄ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯕꯨ ꯌꯨꯝꯐꯥꯎꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯁꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯋꯥꯁꯨꯁꯨ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯦꯘꯅꯥꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯃꯦꯘꯅꯥꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯨꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯀꯤꯁ ꯇꯧꯔꯤꯕꯁꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯕꯅꯤꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯋꯥꯁꯨꯁꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯔꯇꯤ ꯑꯗꯨ ꯕꯣꯔꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯅꯪꯅ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯥꯞꯄꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯚꯤꯗ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯚꯤꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯪꯅ ꯉꯔꯥꯡ ꯋꯥꯁꯨꯗ ꯋꯤꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ ꯊꯧꯕ ꯁꯥꯗꯅ ꯅꯪꯕꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯅꯪꯁꯨ ꯍꯟꯕ ꯇꯧꯒꯅꯨ ꯅꯪꯁꯨ ꯑꯗꯨꯃꯛ ꯁꯥꯎ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯅꯤ ꯃꯥ ꯇꯧꯔꯤꯕꯗꯣ ꯀꯧꯅꯔꯨꯅꯨ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯂꯤꯈꯠꯂꯒꯗꯤ ꯍꯥꯏꯗꯨꯅ ꯊꯧꯖꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯤꯒꯥꯏ ꯋꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯒ ꯅꯪꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯅꯦ ꯃꯍꯥꯛ ꯑꯁꯤꯅꯅꯦ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯑꯁꯦ ꯐꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯅ ꯊꯥꯖꯒꯗꯕ ꯂꯩꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯃꯥꯏ ꯑꯗꯨ ꯑꯣꯏꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯁꯣꯔꯤ ꯚꯥꯏ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗꯤꯅꯦ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯏꯌꯔꯒꯤ ꯂꯥꯁ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯑꯗꯨ ꯊꯥꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯦ ꯑꯣꯐꯤꯁꯇ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯁꯤꯅꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4-5 ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯁꯤꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯪꯗꯕ ꯇꯥꯔꯒꯗꯤ
nang yang ngang ngegi marup leite natragana leitaragusu nang kangsina da boy pataragadi nang angang yamna uri hamdana mahak mafam aduragi chatke mamanaba singa dusu mafam aduragi adumak lakhe nongalpa matamda makhoi tum hogalapa matamda kausikna TV kana lekhaladuna TV yengduna leibi mongdu taba matamda avi sutumba yadabdagi hogale kadawribno haduna hangi madura yoga yenglibani haduna hare madura yoga yengduna leraga tawdi tawdaba haduna hangi yoga yengbadi yadabra haduna kausikna hare yoga do taw habni ne hamdana mahakso mafam maduri thole maana mafam maduri tholakpa matamda wasu amasung satya do phamdun lerame madagidi avisu wasugi manata chungchenduna phamba matamda wasu mafam maduragi hogatuna chatke matau aduda avisu yamna nungaite mamanaba satyasu yamna nungaitaba habadu waike maduragi somla kandra migina katika da ngarang numidang kari thoki habadu yu ngawa pharaba matungda lune tame maramadra ngarang numidang aidi mangwanda kisok thore haduna hare phibam ase amulu salaktara phaltana batare haduna pakatna tuna lerame madiri katika na harakli pase paine mayamnadi hai hello haina tonglabani adu bangnadi direct papipi ro rabani nanga maga soidna lohoi phibam adu oibada bani haiduna mahal mamala bidubo langnaramdana mafam aduragi tholakhi somla kandana megi su pakatpana lorame madugdi kritika amasung megi adu wasugi manakta lai mokhoina lali base gari loba lakpani madura kritika da megina galigi solok so haiduna hare madura kritika na nangna papipi gi piruraga aina kadabagi solo bachaturi bano haiduna mahala megi dhare megi su upai lekhide madugdi megi su wasugi manakta changchalai makso mafam aduda hainada changpani maduragi wasuna nangi garigi so sida lai haiduna pi madagidi megina hare ngana numidang ai yu ngawrba matungda kari tawgibano habase gyan ba tahodre ado ai ngana natai chadabri tawdabna tra hadun hare madra wasuna kasukajida yu ngaw matamda dumai su tawna bani hadun hare madagi mu megina mu mangol hangi ngana numidang aina yumna changamdai matam maduda nangona kiss tawkhibra hadun hangi madagidi megina makhatare ai su ngana ngawman kiduna gyame man tahodre ado nangdi gyan tabnina yamna chamna dum khantosida kasukaide masidi marup amada kiss tawbugumani haibidi khazare tawbani kasukabe natidana haiduna malwa do singdokchana bahona jakhi madigi wasuna hare pariga doroge kasukadi ngana numida hokradi hokre aduga ina mafam maduna nangbu yengnu leibi maramde nang yumda phajana nithijana safe na changkraba changdabra haiduna yengbagi wani adu pare yu thakudi khara hallo haiduna mafam madure chakhi wasugi matawaduda somna kandadi megidi impress hoikhi madigi mamalba singado phaminaduna wari sanai aduga satya nangi ne biduri kamai tori haiduna hangi madura satya dusu mahaki ne piga unabagi sinadulai mahaki ne piga unaba matamda mahaki mapaga leiminaringi tanjaduda nang kamai tori kai thangni haiduna hangba matamda yu thakki haiduna harakhi wahirta matamda mapaduri yam ngakhi kaino nangi na chal piga ega club amada thingnaduna yu thangmina badagi khanakhibani masidi noisu khamba yana haiduna hare somla kanadi machana piduna mahaki konaribana pase yu thakti haiduna mapada haikibani tawbatabu mapa aduna mahaki oigedaba mayanu pase yu thai habisi khangwadagi mafam adudagi mari du thukaramduna chatki wafam adu tarba matamda mamalaba singadari hawna nokcherami madurigi makoi mamalaba singadu asumasum churup thalakpa matam aduda avina mahalna chingni buchurubadu wasuda piki haibidi hainbui oina piki bani madura wasu sulauge tawi adubo mahal lokide tanjadura megi amasung kartikana makoi bukawbadagi makoi mafam adura lai makoina mafam adura lakpa matam aduda lohongba numita tawgadaba thoramsing adugi rehearsal tawsi haiduna makoina hare rehearsal tawba matam aduda makoina rehearsal tawba matamda bor kana changmani maramaduna rehearsal tawba se kartika nanga phaminaro haiduna hare madura kartikadi awangbuda kabangamde haiduna hare atai mamanabasing adusu amta yakide upai leitrabanina megi amasung avi makoini tongleduna rehearsal adu tawi rehearsal adu tawba matam aduda somla kanadi megi su pakati pakali bile adu upai leitabadagi mahakso tongmudu yauribani sumsung wakalakpa matam aduda megi pakatuna avigi makut adu konchaladuna kidun lekki madagidi khudop sinaba matam aduda avina di khudop adu mahaki khutsa adugi mathakta si adubu megi di mamai du thakpanina khudop adu avida sijanki matau usumna makhosu makhala kumtharakpa matam aduda mamalabasing aduna yamna fajana tawre haiduna kuwa khuduna makhoibu pungning thogalami maduragi kritika amasung megi mafam aduri tholei mafam aduragi megi na mangdun leibagi mongdu urupa matamda kritika na kadore nang khudobadu mangul direct sijalurabra haiduna hangi madura hoi haiduna hare nang sine yu thakjalaga amukarantai aduga gyan talaklaba matam sidana amukarantai saigilo hombul hongdabadi khangde adubo nangdi soidana hadakki matang sida hongani haiduna mana mamana bidur langna birami madigi saigilo hongadu yawna bidamata abigi mapasu lai abigi mapana haribase aisu thabag am leibani lohongu numitadi yaw ngamlaroi maramadra ngantana laglibani haiduna hare wasu dikalai lege haiduna hangi matawasamna abi amasung mapaga loinana wasu unabalai
ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯊꯥꯏꯅꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯁꯨꯅ ꯍꯥꯏꯔꯛꯏ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯀꯜ ꯌꯦꯡꯉꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯈꯜꯂꯤꯕ ꯏꯃꯥꯟꯅꯕꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯀꯨꯃꯣꯟ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯦ ꯃꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯗꯅ ꯃꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯑꯃ ꯐꯥꯎꯕꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯌꯥꯏ ꯆꯩꯕ ꯌꯥꯏ ꯉꯥꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛꯇ ꯆꯠꯈꯤꯕꯁꯤꯗꯤ ꯍꯧꯅꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯇꯥꯔꯒꯁꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯕ ꯇꯥꯔꯒꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯣꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯥꯎꯏ ꯁꯥꯎꯕ ꯇꯥꯔꯒꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯔꯤꯕꯅꯣ ꯅꯣꯡꯃ ꯅꯤꯅꯤ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯑꯗꯨꯕꯨ ꯆꯍꯤ 4 ꯆꯨꯞꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯤꯗ ꯂꯩꯕ ꯉꯝꯃꯤꯕꯁꯤꯕꯨ ꯃꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯅ ꯃꯌꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯤ ꯏꯊꯟꯇ ꯉꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯔꯝꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯑꯩꯅ ꯋꯥꯕꯗꯨꯗꯒꯤꯗꯤ ꯑꯚꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯅꯕꯨ ꯍꯦꯟꯅ ꯋꯥꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯁꯥꯏꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯚꯤꯅ ꯃꯌꯥ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯈꯪꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯈꯪꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯗꯕꯒꯤ ꯅꯠꯇꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯒ ꯅꯪꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯗꯨꯒ ꯃꯌꯥꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯃꯌꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯃꯍꯥꯛꯀꯤ ꯖꯒꯥ ꯑꯁꯤꯗꯤ ꯀꯅꯥꯝꯇꯅ ꯃꯦꯟꯕ ꯉꯝꯃꯣꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯋꯥꯁꯨ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯦ ꯀꯌꯥꯝ ꯂꯥꯞꯄ ꯀꯌꯥꯝ ꯅꯛꯄ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄ ꯀꯌꯥꯝ ꯅꯛꯄ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯒꯤ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯑꯪꯀꯜ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯑꯗꯣꯝꯗ ꯉꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩ ꯊꯣꯛ ꯊꯥꯛ ꯇꯧꯕꯗꯤ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯃ ꯀꯨꯞꯂꯗꯨꯅ ꯑꯩꯅ ꯃꯔꯨꯞ ꯁꯥꯟꯅꯕꯗꯨꯗꯤ ꯉꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯦꯒꯤꯁꯨ ꯂꯩ ꯑꯗꯨꯒ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯋꯥꯁꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯃꯁꯨꯡ ꯑꯚꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯁꯨꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯁꯨ ꯍꯪꯉꯤ ꯑꯗꯨꯒ ꯃꯦꯒꯤꯗꯁꯨ ꯍꯪꯉꯤ ꯃꯦꯒꯤꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯇꯦꯕꯜꯗ ꯋꯥꯂꯦꯠ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤ ꯅꯪꯒꯤ ꯋꯥꯂꯦꯠꯂ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯂꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯋꯥꯁꯨꯅꯦ ꯑꯚꯤꯅꯦ ꯑꯃꯁꯨꯡ ꯃꯥꯌꯥꯅ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯚꯤꯁꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯋꯥꯂꯦꯠ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯥ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯑꯩ ꯄꯩꯁꯥ ꯈꯔ ꯄꯦꯃꯦꯟ ꯇꯧꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯋꯥꯂꯦꯠ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯁꯦ ꯅꯪꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯅ ꯋꯥꯁꯨꯗ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠ ꯑꯗꯨ ꯁꯤꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯋꯥꯂꯦꯠ ꯑꯗꯨ ꯀꯅꯥꯒꯤ ꯋꯥꯂꯦꯠꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯚꯤꯒꯤ ꯋꯥꯂꯦꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯚꯤꯒꯤ ꯋꯥꯂꯦꯠꯇꯁꯨ ꯐꯣꯇꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯦꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤ ꯃꯦꯒꯤ ꯑꯃꯁꯨꯡ ꯑꯚꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯒꯤꯅ ꯑꯚꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯚꯤꯅ ꯃꯥꯌꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯦꯒꯤꯅ ꯑꯃꯨꯛ ꯑꯚꯤꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯁꯨꯒꯤ ꯃꯁꯛ ꯑꯁꯤ ꯀꯣꯐꯥꯏ ꯀꯥꯔꯤꯁꯦ ꯃꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯅꯤ ꯍꯥꯏꯔꯝꯗꯨꯅ ꯑꯚꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯚꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯝꯅꯁꯨ ꯐꯖꯔꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯃꯥꯏ ꯄꯥꯛꯄꯕꯨ ꯑꯣꯏꯔꯣ ꯃꯥꯏꯊꯤꯕꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯋꯥꯁꯨꯒꯤ ꯃꯁꯛ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯟꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯚꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯦꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯛꯆꯥꯟꯅꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯁꯥꯅ ꯈꯪꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯧꯁꯤꯛꯅ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯥꯔꯇꯤꯀꯥꯗ ꯅꯪꯕꯨ ꯂꯩꯁꯥꯕꯤꯔꯥ ꯃꯧꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯕꯨꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯑꯉꯥꯡ 4-5 ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯧꯁꯤꯛꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯥꯅ ꯀꯧꯁꯤꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯕꯦꯠꯀ ꯕꯣꯜꯒꯗꯨ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯂꯧꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯩ ꯀꯧꯁꯤꯛꯀꯤ ꯇꯤꯝ ꯑꯃ ꯑꯃꯁꯨꯡ ꯁꯇ꯭ꯌꯥꯒꯤ ꯇꯤꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯩ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯁꯇ꯭ꯌꯥꯗꯨ ꯍꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯛꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯕꯣꯜ ꯂꯪꯉꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯂꯪꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡꯅ ꯐꯥꯎꯕ ꯀꯔꯦꯝꯅ ꯄꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯜ ꯑꯗꯨ ꯂꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯕꯦꯠ ꯑꯗꯨꯅ ꯊꯣꯝꯕ ꯃꯇꯝꯗ ꯕꯦꯠ ꯑꯗꯨ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯁꯨꯝ ꯄꯥꯏꯔꯛꯇꯨꯅ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯃꯦꯒꯤꯅ ꯋꯤꯜꯆꯤꯌꯔꯗ ꯏꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯕꯦꯠ ꯑꯗꯨꯅ ꯄꯥꯏꯔꯛꯇꯨꯅ ꯃꯦꯒꯤꯗ ꯕꯦꯠ ꯑꯗꯨ ꯄꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯚꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
Megibu kanjaki tobutabu vet aduna ahal adugi makogadru taaduna ahal adu gyan mangki I ororo taki matawudu urba matam aduda mafam aduda Megida nangbu sokpra haiduna hangi mudura karsu tawdi haiduna Megina komi adubu mamalabasing adu changtuna ahal asidi salak sari haiduna harapagi mawang aduda makoisu yamna pakatki madagi satyan hari vet aduna pairakliba ahal asigi makokta taani khangkhangna nangna karigidamukta Megibu kalibano haiduna hangi matawusumna ahal adubu hospitalize toki somna kadana saina satyada thina chaiduna lerami hospitalize tobu matam aduda somna kanali Megidi yana pakali maramdi karigumba ahal adu siba thokpa tarakati makoi lohongbadu cancel tobani haduna yamna pakatkibani maram aduna mahaksu church amda phamduna matha saduna lai ningduna laiki tanjaduna mafam adura avilai kadawra haduna hangi madura Megina haraglibasi aina lohongbasi phadana pangthokpa tarakati mi singna makatana aingonda order lakani haduna aichu mingondagi paisa kyamar pusaluduna loan lawarduna aina lohongbasi pangthokna honabani karigumba lohongbasi cancel tawgiba taragati ai yamna awafamda tarani haduna hari wahid taraba matamda Megi wakal adu themjana baidamata avina hari karigumba lohongbasi cancel tawgiba taragasu lohongbal changba senpham sing adu aina nongolda dum pigi haduna hari wahid taraba matamda Megi su yamna harauna kamta khangino nangi paisa adu ai interest sauna singge haduna mahan harake madagidi mahan ngantholiriba wa adu amuk sembdoladuna aina kari haigadabno kari ngangadabno haibase ai gyan adu tadre maramaduna ne pangal nganglibase ai mathayam sai haduna hari tanjaduna nurse adu laktuna makoige ahal adu karsu tawdre out of danger wari haduna hari wahid tarba matamda Megidi sor chaning tana hondokchaba habido waike mafam aduda hospital adura puriba doctor asi mamang thakta thenakhiba mayagi hostel leminaba mahaki mamana video oiduna lerami madagidi usanadi mafam asida kadawribano haiduna hangba matam aduda aigi nupada mafam asida thabak tawbani maramaduna aisu mafam asida adum purabani haiduna hari maduna nangi lohongni harta gati aigi baton tawtraba karigino haiduna saida hangba matamda saisu nang asi kalai laikrabano se khangdre maramaduna baton tawkidabani adubu mafam asida leirabadina aigi lohongmata yaw haiduna mahaksu invite tawrami lohongbasi karam kandana haiduna usana hangpa matam aduda Megina Friday tani haiduna hari wahaidu taba matamda usana mu mahakasina kanano haiduna hangba matamda Megini haiduna aviga wasuga chamanana khumai madura satyana kalibasi mamang thaktasu mayagi haktakta makoini khanakibani maram maduna Megi haktakta makoini se mukhana duri bazala haiduna pakacharami madagidi Megina ai mengasi megana kawi wedding planner ni mayamnadi Megi haina khangnabani haiduna aduma harakhi adu tagadi aisu salage lohomla thenarasi haiduna usa summa phamaduri chatki madudagidi engagement nimit adu yawre engagement nimit aduda kaina adusu huye mapamnadu thole huye adu ngata payu haiduna side piki adubu side huye adu hinadabanina maana huye adu thina chairaduna maphamaduri langthoi matawudu somna kanadi kaina adudi huye aduda thawai hakchang lupchaduna angang muningedigi loinaraknibani haiduna mahaki yamna best friend ni haiduna khanjaribani maramaduna huye adu haktuktagi makoini khanare makoini khannarakoi matawaduda imung manungsu yawna khanare maduda bolgi mama pana haribasi aigi sana pasiga huisiga kanan henelui hadun hangai adubo kaina adunadi huisina henelui hadun hari asum tawduna lohong pasi khandarak padagi cancel tawke mataw usumna somna kanadi lohong pasi cancel tawrabanina Megi di pakapna loiki mahaki loan singadu mahak matang nisingai saisi mamang thukta huina chekibadagi mahagase hidake amrung kakhe amasung hui haba hui sidagi yamna kibani maramaduna mahana hui adu lang thokibani mahanadi phana yamna convince tawdabu honai adubo lohong wadu adu makkai kiba habida waike mataw usumna mamanaba singaduna abida phone tawtuna lohong bakare hadna paw pirakhe madu itaragadi kamdawgani haduna abisu mathayam masai mangna samachum lakpa matamda meghana amasung katika do lambi da phamdu lemba mawang lu thenruba matamda kadawre haduna hari agi punchi sidi lori haduna meghana su matha saduna lerami somna kandana mamanaba tai di loina chatkhi sunatagi wasu amasung sai mafam adura phamduna lerami madurigi hari mafam sira lohomba yawbala pami singaduri anamana ne chanakre mi atai sulona chanakre naksu salu yadra haduna hari wahid taba matamda wasuna kamaina saturubno nang mafam sida aina mataw karamna nathanda huntom ka chakani haduna hari wahid taraba matamda saidi mabuni nukchare nang asi aigi aseng marubni haduna yamna harau jarami maduragi somna kandana avina wedding planner oriba megna amasung katika pu mafam maduragi pudun lai amasung mamanaba singa dusu mafam maduragi pudun lai maduragi makoina lautuna saida hairi pasi nang lohom ka su katawege mafam sida party tawal weri katoroge haduna mahaki mamanaba dugi mabuni thawna baidamata haike maduragi saisu kadawege akoi party tawgal weri aduga nangi lohomba sen lamura tawkiba amasung sangkiba paisa sing adu pitholaga lori haduna megana da hari amasung check pi kho haduna megana da chega du sinakhi
ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯘꯅꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥ ꯑꯃꯁꯨꯡ ꯑꯕꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯅꯪꯒꯨꯝꯕ ꯃꯔꯨꯞ ꯑꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯁꯥꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯁꯥꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯋꯥꯁꯨꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯦꯘꯅꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯕꯤꯅ ꯍꯥꯏꯔꯛꯏ ꯁꯥꯏꯗꯤꯅꯦ ꯅꯣꯡ ꯅꯤꯅꯤ ꯁꯥꯎꯔꯝꯃꯒ ꯅꯣꯡ ꯅꯤꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒ ꯑꯗꯨꯃꯛ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯐꯈꯤꯅꯤ ꯑꯗꯨꯕꯨ ꯋꯥꯁꯨꯗꯤ ꯑꯗꯨꯝꯅ ꯇꯧꯔꯣꯏ ꯃꯍꯥꯛꯇꯤ ꯃꯇꯝ ꯈꯔ ꯆꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯦꯘꯅꯥꯅ ꯅꯪꯅ ꯋꯥꯁꯨꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯇꯁꯦꯡꯂꯕ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯃꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯁꯤꯔꯥ ꯃꯗꯨꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯊꯦꯝꯕ ꯅꯧꯕ ꯇꯧ ꯇꯥꯔꯦꯗꯅ ꯃꯗꯨꯗ ꯑꯕꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯀꯅꯥꯝꯇ ꯋꯥꯔꯤ ꯇꯥꯔꯣꯏ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯇꯥꯎ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯩꯅ ꯊꯦꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛ ꯑꯁꯤ ꯊꯦꯝꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣꯏ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯇꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯑꯃꯨꯛ ꯏꯇꯂꯤꯗ ꯍꯟꯈꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯕꯤꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒꯅ ꯆꯠꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯦꯞꯈꯣ ꯂꯩꯈꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯦꯘꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯕꯤꯗꯗꯤ ꯆꯥꯎꯔꯞ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯦꯘꯅꯥꯁꯨ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈꯤ ꯑꯕꯤꯒ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯕꯤꯌꯔ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯐ ꯗ꯭ꯔꯤꯡ ꯊꯛꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯏꯗ ꯅꯝꯗꯅ ꯕꯤꯌꯔ ꯄꯤꯊꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯥꯏꯅ ꯅꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯔꯝꯅꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ ꯑꯩꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯂꯩꯊꯗꯨꯅ ꯑꯩꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯑꯕꯤ ꯑꯃꯁꯨꯡ ꯋꯥꯁꯨ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕꯗꯒꯤ ꯀꯧꯅꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯁꯨ ꯄꯦꯛ ꯑꯃꯅꯤ ꯊꯥꯖꯤꯟꯈꯤꯕꯗꯒꯤ ꯃꯊꯪ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯕꯤꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯦ ꯄꯣꯠ ꯈꯔ ꯇꯥꯈꯤꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯈꯔꯒ ꯊꯥꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯗ꯭ꯔꯣ ꯅꯪꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯉꯨꯗꯅ ꯑꯝꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯣꯡꯊꯔꯗꯨꯅ ꯋꯥꯁꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯤ ꯑꯗꯨꯕꯨ ꯋꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯁꯨꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯩꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯩꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯊꯩꯗꯨꯅ ꯆꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯃꯔꯨꯞ ꯑꯣꯏꯇꯥꯔꯒꯗꯤ ꯉꯥꯡꯅꯐꯝ ꯊꯣꯛꯑꯦꯅ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯅꯪꯁꯨ ꯇꯥꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯕꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯉꯥꯏꯈꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯣꯏ ꯈꯟꯗꯨꯅ ꯍꯜꯂꯛꯈꯤꯗꯕꯅ ꯑꯩꯒꯤ ꯆꯀ꯭ꯔꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯧꯔꯣꯏ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯆꯀ꯭ꯔꯤꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯕꯤ ꯅꯪ ꯑꯁꯤ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯈꯪꯗꯦ ꯑꯗꯨꯒꯤꯅꯤ ꯃꯗꯨꯗ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯌꯥꯝꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯀꯔꯤꯒꯨꯝꯕ ꯊꯤꯕꯨ ꯊꯤꯗꯔꯒꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯒꯅꯤꯅ ꯑꯗꯣ ꯃꯍꯥꯛꯅ ꯊꯤꯗꯕꯩ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨ ꯃꯌꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒ ꯐꯝꯃꯤꯟꯅꯗꯨꯅ ꯀꯞ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯜꯂꯛꯀꯅꯤꯅ ꯈꯟꯕ꯭ꯔꯣ ꯑꯗꯨꯒ ꯃꯌꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯍꯜꯂꯛꯇꯕꯒꯤ ꯑꯋꯥꯕꯗꯨꯒ ꯅꯝꯕꯨ ꯄꯣꯠꯁꯤꯜꯂꯗꯨꯅ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯆꯍꯤ 4 ꯐꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯅꯪ ꯁꯨꯝ ꯁꯥꯎꯗꯨꯅ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯐꯔꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯖꯔꯒꯦ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕꯐꯥꯎ ꯍꯥꯏꯖꯔꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯆꯪꯉꯛꯇꯅ ꯐꯨꯅꯤꯡꯉꯁꯨ ꯐꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅꯕꯨ ꯄꯦꯟꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯩꯅꯤꯡꯕꯁꯨ ꯆꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯣꯔꯆꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯇꯧꯔꯛꯀꯅꯨ ꯑꯩ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯏ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨꯒꯤ ꯑꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯂꯥꯟꯗ ꯑꯩꯅ ꯔꯥꯃꯤꯌꯥ ꯊꯦꯡꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩ ꯃꯁꯤ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯅ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯝꯕꯅ ꯐꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯣꯞ ꯑꯃꯗꯤ ꯂꯩꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯌꯥꯅꯔꯒ ꯑꯃꯨꯛ ꯇꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯑꯃꯗꯤ ꯂꯩꯖꯩꯗꯅ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨꯒꯤ ꯑꯁꯥ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯁꯨ ꯃꯊꯟꯇ ꯐꯝꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯑꯕꯤꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝ ꯑꯗꯣ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯀꯣꯏ ꯆꯠꯄ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯒꯥꯔꯤ ꯊꯧꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯆꯠꯄ ꯃꯤ ꯉꯥꯛꯇꯅꯤ ꯇꯨꯔꯤꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯕ ꯄꯨꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜ ꯑꯃꯇ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯣꯔꯣꯛ ꯑꯗꯨ ꯊꯤꯡꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯒꯤꯁꯨ ꯁꯥꯎꯗꯨꯅ ꯊꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯊꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯦꯒꯤꯗ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯏꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯕꯤꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯏ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯂꯕꯅꯤꯅ
ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯑꯚꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯚꯤꯗ ꯍꯦꯛ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯧ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯅ ꯐꯨꯊꯈꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯈꯣꯏꯕꯨ ꯐꯨꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯚꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯦꯒꯤꯁꯨ ꯉꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯧꯗꯤ ꯀꯧꯅꯗꯕꯤꯗ ꯂꯩ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯗꯒꯤꯗꯤ ꯋꯥꯁꯨꯅ ꯑꯚꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯔꯥꯃ꯭ꯌꯥꯒ ꯅꯪ ꯎꯅꯔꯕ ꯃꯇꯨꯡꯗ ꯔꯥꯃ꯭ꯌꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯃꯁꯨꯡ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯁꯥꯎꯅꯔꯨꯔꯕ ꯃꯔꯨꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯤꯀꯦꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯏ ꯋꯤꯀꯦꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯚꯤꯅ ꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯅꯈ꯭ꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯔꯒ ꯂꯨꯍꯣꯡꯕꯁꯤ ꯑꯃꯨꯛ ꯍꯣꯡꯕ ꯌꯥꯅꯕ ꯇꯧꯁꯤ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯁ ꯆꯥꯟꯁꯁꯦ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯏꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯒ ꯑꯩꯒ ꯈꯟꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯈꯟꯅꯔꯤꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯍꯨꯏ ꯂꯥꯕ ꯑꯃ ꯑꯩꯁꯨ ꯂꯣꯏꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯣꯚꯔ ꯔꯤꯌꯦꯛꯁꯨ ꯇꯧꯈ꯭ರೆ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯨꯏꯅ ꯆꯤꯛꯈꯤꯕꯗꯒꯤ ꯍꯨꯏ ꯀꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯥꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯏ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯆꯠꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯛꯇꯪ ꯍꯣꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯥꯇꯣꯞ ꯑꯗꯨꯗ ꯃꯈꯣꯏ ꯂꯨꯍꯣꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯏꯈ꯭ꯔꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯚꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯍꯜꯂꯕꯅꯤꯅ ꯃꯦꯒꯤꯁꯨ ꯑꯚꯤꯗ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯎꯁꯥ ꯑꯃꯁꯨꯡ ꯋꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯒꯤꯗꯤ ꯎꯁꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯣꯡꯈ꯭ꯔꯦ ꯄꯥꯁꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯁꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯥꯌꯥꯒ ꯑꯩꯒ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯈꯔ ꯑꯩꯉꯣꯟꯗ ꯂꯩꯍꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯆꯩ ꯑꯁꯤꯁꯨ ꯊꯤꯟꯇꯣꯛꯀꯦ ꯇꯧꯕꯁꯦ ꯀꯨꯏꯔꯕꯅꯤ ꯈꯜꯂꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯀꯥꯎ ꯑꯃ ꯎꯁꯥꯅ ꯋꯥꯁꯨꯗ ꯁꯤꯟꯅꯔꯝꯃꯤ ꯋꯥꯁꯨꯁꯨ ꯈꯟꯖꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯃꯁꯨꯡ ꯎꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯒꯤꯁꯨ ꯑꯚꯤꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯑꯚꯤꯗ ꯉꯥꯎꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯀꯥꯔꯇꯤꯀꯥ ꯂꯩ ꯀꯥꯔꯇꯤꯀꯥ ꯂꯥꯛꯇꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯤꯁ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯥꯔꯇꯤꯀꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯅꯕꯨ ꯀꯔꯝꯅ ꯄ꯭ꯔꯄꯣꯁ ꯇꯧꯗꯣꯔꯤꯕꯅꯣ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯣꯗꯔꯟ ꯃꯇꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯁꯨ ꯆꯠꯅꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯌꯥꯝꯅ ꯄꯦꯜꯍꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯔꯤꯡ ꯁꯤꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯉꯝꯂꯣꯏ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯝꯇ ꯈꯟꯒꯅꯣꯃꯤ ꯃꯈꯣꯏ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯅꯪ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯁꯣꯏꯗꯅ ꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥꯅ ꯑꯚꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨ ꯁꯇ꯭ꯌꯥꯅꯁꯨ ꯎꯍꯧꯏ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯣꯜ ꯑꯁꯦ ꯁꯣꯏꯗꯅ ꯀꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯥꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥꯅ ꯑꯚꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯃꯗꯨꯒꯤꯗꯤ ꯃꯦꯘꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤꯀꯥ ꯃꯁꯤꯅ ꯑꯩꯒꯤ ꯁꯪꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯁꯪꯁꯥꯔꯁꯦ ꯄꯨꯡ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯅꯅꯤꯡꯕ ꯄꯥꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯘꯅꯥꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯥ ꯂꯥꯛꯇꯨꯅ ꯑꯚꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯚꯤꯕꯨ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯦꯘꯅꯥꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯚꯤꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯦꯘꯅꯥꯅ ꯑꯚꯤꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯑꯃꯠꯇ ꯄꯥꯏꯔꯛꯈꯤꯗꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯅ ꯁꯇ꯭ꯌꯥꯅ ꯐꯣन ꯄꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯑꯚꯤꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯚꯤꯅ ꯁꯤꯟꯕꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯍꯥꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯘꯅꯥꯅ ꯃꯃꯥꯟꯅꯕꯤꯗꯨ ꯇꯝꯖꯩ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯋꯥꯁꯨꯁꯨ ꯁꯇ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯚꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨꯅꯦ ꯌꯥꯝ ꯊꯨꯕ ꯌꯥꯝꯅ ꯑꯔꯖꯦꯟ ꯑꯣꯏꯕ ꯐꯣꯟ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯥ ꯕꯥꯕ ꯆꯠꯈ꯭ꯔꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯕꯁꯤꯕꯨ ꯅꯪ ꯈꯛꯇ ꯍꯩꯕ꯭ꯔꯣ ꯑꯩꯁꯨ ꯁꯥꯎꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯅ ꯋꯥꯁꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗ꯭ꯔꯤꯕꯅꯣ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯃꯥꯌꯥ ꯀꯧꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯃꯨꯛ ꯃꯦꯒꯤꯁꯦ ꯂꯥꯛꯄꯗꯒꯤ ꯅꯕꯥꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯤꯕ ꯑꯃꯁꯨꯡ ꯑꯃꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕꯁꯦ ꯑꯃꯨꯛ ꯀꯥꯏꯅꯔꯣꯏꯗ꯭ꯔꯣ
ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯚꯤꯗ ꯃꯦꯒꯤꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯅꯁꯨ ꯃꯦꯒꯤꯁꯤ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯈꯣꯏꯅꯤꯒꯤ ꯂꯝꯕꯤꯗ ꯌꯦꯠꯇꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨꯅ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯒ ꯃꯦꯒꯤꯒ ꯂꯣꯏꯅꯔꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯕꯅꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯒꯤ ꯂꯥꯛꯏ ꯃꯦꯒꯤꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯦꯒꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒ ꯐꯥꯎꯈꯤꯕ꯭ꯔꯅꯦ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯦꯒꯤꯁꯨ ꯈꯨꯝꯃꯤ ꯃꯁꯤꯅꯤ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯚꯤ ꯑꯝꯇ ꯈꯥꯝꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯑꯚꯤ ꯈꯥꯝꯕ ꯂꯥꯛꯏ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯚꯤꯗꯨ ꯆꯠꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯚꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯉꯥꯇꯪ ꯊꯨꯡꯕ ꯑꯣꯏꯔꯝꯃꯤ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯗꯨꯒꯤ ꯑꯚꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯠꯇ ꯌꯥꯗ ꯇꯧꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯠꯀꯦꯁꯨ ꯌꯥꯔꯔꯣꯏ ꯅꯪꯅꯁꯨ ꯊꯥꯗꯣꯛꯂꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯁꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯏꯀꯜ ꯇꯣꯡꯂꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯊꯕꯛ ꯑꯔꯨꯕ ꯀꯩ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯋꯥ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯗꯨ ꯋꯥ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯁꯦꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯌꯥꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪ ꯂꯩꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗ ꯑꯚꯤꯅ ꯅꯪꯕꯨꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯎꯁꯥꯅ ꯄꯤꯔꯝꯕ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯗꯥꯏꯔꯤ ꯑꯃ ꯌꯥꯎꯔꯝꯂꯤꯕ ꯗꯥꯏꯔꯤꯗꯨ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯗꯥꯏꯔꯤꯅꯤ ꯃꯥꯌꯥꯗ ꯄꯤꯈꯤꯕ ꯗꯥꯏꯔꯤꯗꯨꯅꯤ ꯗꯥꯏꯔꯤꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯋꯥ ꯑꯁꯦꯡꯕꯁꯤ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯂꯩ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤꯗ ꯃꯥꯌꯥꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤꯕ ꯑꯁꯤ ꯗꯥꯏꯔꯤꯁꯤꯗ ꯑꯩꯅ ꯏꯗꯨꯔꯤꯕꯁꯤ ꯗꯥꯏꯔꯤꯁꯤꯕꯨ ꯄꯤꯔꯛꯈꯤꯕ ꯑꯚꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛꯀ ꯑꯩꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯆꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯁꯥ ꯑꯃ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯕꯨ ꯀꯣꯏꯕ ꯄꯥꯏꯍꯜꯂꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯝꯅ ꯈꯟꯗꯣꯛꯄ ꯃꯇꯧ ꯑꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯑꯃꯁꯨꯡ ꯂꯣꯏꯅꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯤꯕ ꯁꯥꯜ ꯑꯁꯤꯁꯨ ꯑꯩꯁꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯣꯛꯍꯜꯂꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯦꯅ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯀꯅꯥꯝꯇꯗ ꯍꯥꯏꯖꯕ ꯉꯝꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯖꯕ ꯉꯝꯖꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯕꯤꯔꯗꯨꯅ ꯑꯩꯕꯨ ꯑꯃꯝꯕꯗꯒꯤ ꯑꯉꯥꯟꯕꯗ ꯄꯨꯊꯣꯛꯄꯤ ꯑꯩꯅ ꯈꯪꯂꯤꯕꯁꯦ ꯑꯩꯅ ꯑꯚꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯚꯤ ꯑꯃꯁꯨꯡ ꯋꯥꯁꯨ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯨꯗꯦ ꯑꯗꯨꯒ ꯋꯥꯁꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯂꯨꯗꯦ ꯑꯩꯅ ꯑꯚꯤꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯊꯨꯡꯍꯜꯂꯤꯕꯁꯦ ꯑꯚꯤꯅ ꯊꯨꯡꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯥꯌꯥꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯗ ꯑꯚꯤꯅ ꯃꯍꯥꯛꯄꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤ ꯃꯗꯨꯒꯤ ꯃꯥꯌꯥꯅ ꯑꯚꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯪꯕꯨ ꯎꯅꯅꯤꯡꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯅ ꯅꯪꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯅꯁꯨ ꯀꯣꯟꯁꯔꯠꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯉꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯑꯗꯣ ꯑꯩꯁꯨ ꯈꯪꯐꯝ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯑꯁꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯁꯨꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯊꯃꯣꯏ ꯑꯗꯣ ꯀꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯋꯥꯈꯜ ꯁꯨꯝ ꯁꯥꯒꯠꯇꯨꯅ ꯊꯝꯍꯟꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯨꯏꯅ ꯁꯨꯝ ꯊꯝꯗꯨꯅ ꯀꯣꯟꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯅ ꯇꯧꯈꯤꯕꯁꯤ ꯂꯥꯟꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯚꯤꯗ ꯍꯪꯉꯤ ꯅꯪꯁꯨ ꯋꯥꯁꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯍꯥꯛ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯃꯥꯌꯥ ꯋꯥꯁꯨꯁꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯅꯤ ꯃꯍꯥꯛꯇꯤ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯍꯥꯛ ꯀꯩꯒ ꯈꯦꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯃꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯗꯨ ꯉꯝꯗꯕꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯕꯅꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯑꯁꯦꯡꯕꯁꯦ ꯑꯗꯨꯝ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯑꯚꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯗꯦ ꯃꯥꯌꯥ ꯅꯪꯅ ꯌꯦꯁꯄꯨ ꯍꯥꯏꯒꯦꯔꯥ ꯅꯣꯕꯨ ꯍꯥꯏꯒꯦꯔꯥ ꯑꯗꯨꯕꯨ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯅꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯥꯌꯥ ꯑꯩꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯑꯃꯁꯨꯡ ꯅꯪꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕ ꯑꯁꯨꯒꯨꯝꯅ ꯀꯅꯥꯝꯇꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏ ꯃꯗꯨꯗ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯅ ꯋꯥꯁꯨꯕꯨ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯐꯔꯦ ꯃꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯑꯃꯨꯛ ꯃꯥꯌꯥꯕꯨ ꯊꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯋꯥꯁꯨꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯃꯗꯨꯅ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯋꯥꯁꯨꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯃꯤꯒꯤ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯦ ꯐꯦꯃꯤꯂꯤ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ
ꯃꯉꯣꯟꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇ ꯃꯁꯤ ꯈꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤ ꯅꯪ ꯁꯨꯡꯍꯣꯡ ꯍꯣꯡꯉꯔꯣꯏꯗꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯕꯤꯅ ꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯏ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀ ꯃꯨꯛꯅꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯖꯔꯕ ꯃꯤꯁꯛ ꯑꯗꯨꯃꯛꯅ ꯀꯔꯤꯒꯨꯝꯕ ꯃꯤꯔꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀ ꯋꯥ ꯉꯥꯡꯅꯗꯨꯅꯕꯨ ꯀꯔꯤꯕꯨ ꯈꯟꯅꯔꯨꯒꯅꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯗꯨꯅ ꯑꯦꯗꯖꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯅꯁꯨ ꯍꯥꯏꯒꯦ ꯇꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯦꯗꯖꯁ ꯇꯧꯗꯕꯤꯗ ꯑꯗꯨꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯃꯛ ꯍꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯦꯗꯖꯁט ꯇꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅ ꯅꯪꯅ ꯍꯥꯏꯕꯁꯦ ꯐꯩ ꯑꯕꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯗꯒꯤꯗꯤ ꯃꯥꯌꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯅꯪꯁꯨ ꯇꯥꯁꯜꯂꯨ ꯑꯩꯁꯦ ꯅꯪꯕꯨ ꯀꯌꯥ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯄꯦꯟꯕꯇ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯌꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯈꯤꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤꯗꯃꯛꯇ ꯀꯞꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯀꯞꯂꯦꯗꯅ ꯊꯥꯒꯠꯆꯔꯤ ꯑꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯕꯤꯅ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯗꯨꯅ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯨꯡꯁꯤꯕꯗꯩꯁꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯃꯗꯨꯗ ꯑꯕꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯃꯥꯒ ꯕꯕꯥꯒꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯔꯒꯁꯨ ꯑꯩꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯤ ꯑꯩ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯋꯥꯁꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯏꯔꯤꯗ ꯄꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯁꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯄꯗꯨ ꯂꯦꯞꯄ ꯂꯩꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯉꯥꯡꯅ ꯁꯪꯅꯔꯤꯕꯁꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒꯁꯦ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯗꯤ ꯉꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕు ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯕꯗꯨ ꯉꯝꯃꯣꯏ ꯅꯪꯕꯨ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯁꯨꯒ ꯈꯟꯅꯕ ꯁꯥꯔꯒ ꯑꯕꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯥꯌꯥꯅ ꯃꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯌꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯏꯔꯝꯃꯤꯕꯁꯤ ꯑꯕꯤꯅ ꯑꯩꯕꯨ ꯋꯥꯁꯨꯒꯤꯗꯃꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯁꯨꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯍꯟꯈꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯃꯛꯁꯨ ꯂꯣꯏꯅ ꯍꯔꯥꯎꯏ ꯂꯣꯏꯅ ꯌꯥꯅꯩ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯒꯗꯕꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯑꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯋꯥꯁꯨꯗ ꯍꯥꯏꯕꯅ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯕꯅ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯋꯥꯁꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯋꯥꯁꯨꯅ ꯑꯕꯤꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯅ ꯃꯔꯨꯞ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯀꯠꯊꯣꯛꯄ ꯌꯥꯕ ꯀꯠꯊꯣꯛꯏ ꯅꯪꯕꯨ ꯏꯁꯣꯔꯔꯣ ꯀꯠꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯅꯪ ꯇꯟꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯇꯟꯖꯥ ꯈꯔꯗꯤ ꯄꯤꯕꯤꯌꯨꯗꯅ ꯃꯥꯌꯥꯒꯤ ꯗꯥꯏꯔꯤꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯑꯔꯣꯏꯕꯒꯤ ꯂꯥꯏꯟ ꯑꯅꯤꯗ ꯈꯛꯇꯪ ꯌꯥꯎꯕꯅꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯁꯨꯝ ꯊꯣꯛꯍꯟꯕ ꯑꯁꯤꯔꯥ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯁꯥꯅ ꯈꯪꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕꯗꯅꯦ ꯑꯄꯦꯟꯕ ꯑꯝꯇ ꯂꯩꯇꯦ ꯃꯗꯨꯗꯒꯤꯗꯤ ꯋꯥꯁꯨꯁꯨ ꯑꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇ꯭ꯌꯥꯅꯅꯦ ꯅꯪꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛ ꯀꯩꯒ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯨ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯦꯘꯅꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯩ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯍꯦꯛꯇ ꯆꯠꯄ ꯃꯤꯁꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯝꯗꯧꯅ ꯈꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯕꯤꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯑꯩꯒ ꯃꯤꯠꯀ ꯆꯥꯟꯅꯔꯦ ꯑꯃꯁꯨꯡ ꯃꯤꯂꯥꯟꯗ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯋꯥꯁꯨꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯌꯨ ꯊꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯕꯤ ꯑꯃꯁꯨꯡ ꯃꯦꯘꯅꯥ ꯊꯨꯡꯂꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ